पाउसे दोइम फम ओइबा पाउ खरा अपडेट तौजरे क्लास 11 अमदी 12 की फॉर्म फिल अप ममल हेना लौबा यारोय KSA Council of Higher Secondary Education Manipur na lawduna pangthokadoriba Higher Secondary Exam amadi Class 11 exam ki form fill up tawba madamda Council na lebliba fee structure adugi wangbada kanagumba school amatana head ma fee lawba yaroi haina kanglaipak Student Association KSA gi General Secretary T.S. Johnson na thadorakpa serol mana hairi Serolas na hai exam ama pangthokpada mathok taba sing adu komna faraba matungda kaman oiba free Structure ama council na lepani harba fee structure asi school khudimang na infam thokpani karigumba council leba fee structure atu da yaring da bayawrabusu council da matam sana khanganduna semthokna ba hona gadabani madugi mohta mahiroi sing dagi yarani haibagi matagum yamla basempham kya khongat padi mahiroi khunai na yabangam loi lamdam masida leiriba miyoi khudimak sel fiber nate nomagi sura nomlaga sajaba imungna ayambani marambaduna Kaya fee lowa asina nomagi suraga sajaba amadi masa singbo matik chaba mi amba oinana ba hona zariba lairaba imung kya tade asoba saitheng ama piri bani fee hunba ngamdabadagi exam thakidaba mahiroi yaudaba su nate maramudana tungi imperial oiriba mahiroi singbo makoigi panthungpam phawba yaunana ba mateng pangnana bagi mahuta mateng pangbagi mahuta mahiroi singbo khulai orasina dun education ase sendan pham onthok bigano Maramaduna council liba exam form fill up ki free structure aduki wangmada ahenba fee amata lawba yaroi hanana fee hena lawsiluba yarbasu madu mahiroi sinda handokhi gadabane karigumba makhatana mahi loisang amadi imung manung kayabo tatna awabagi karigumba makhatana mahiroi sing amadi imung manung kayabo tatna awabagi polum pirabadi school sing adu mahiroi kunagi yaknabani hana lawba loinan school sing adu ki mathakta mari lainaba authority na excel lawkhanana ba honagane School karana council na lebliba fee structure adugi wangbada lafum thoktaba fee kya lawri haibasi hauki ba sahi kya dagi leba wathok oiduna laglabani aduba makhoigi mathakta council na thabak amata lakhutba su ngamdre hena ngaklibadi mari lenaba education gi loisang amawariba education s na class 12 fawagi thakta kolabasu ngasi bobo thawa isa sadabum tawri school karana tawning ba tawbada mari lenaba authority ama oina action amata lakhutba su laite Seriously intervene tawusu thengnade asingama thong asi mahiroi khunai na angak papawe ngasi gi malemgi sakhot lamjen asida ikoi gi mahiroi sing asi su sarukya pa ngamna ba ikoi gi education sector asi sakhot anana ba ahen bambiang sangba ikoi gi man resourcing education sector tha daga da matam asida ikoi gi education gi losang sing di tumina yengduna laire lindoi misi ga mari lainana JSC semkre Haukiba November kontra ki ahingda hu thaktuna siri hariba kaksing laitagol khetri paringtagi khetri mayum mais ki loinabi khetri mayum ongbi linthoi Elias nungsi tombi sai kunga mari ki misi ase chingdaningai oi misi ase gi asengba langda langjin puthok piu aina ngasi laikitraba linthoi gi poknafam khangabok ki miyamna phongdorakle ngasi khangabok makha laikai da pawgi mifam ama pangtokladuna khangabok part 3 GP gi pradhan nominee banglem jauna hai misi ase yamna chingdaningai oire Nabi mayung ki miyoi sina phongdorokpa owafam ga laikai aduki miyoi sina phongdorokpa owafam ga manadaba kaya yawrakpa samjin sajin ba manba owafam kaya yawrakpa amadi nabi mayung ki miyoi sina asiba haksang adu yengloba matamda singnaba kaya yawba asina misi asi mathanta hu saduna sijaba mandre otpi nabi khiba manbagi singnaba kaya laire lekhangna asigumba thodok asi lamdam asida makhathana thoktanaba asengba langla langjin puthokpiu ana phongdoraki JSC ki co convener thoksom rosan na phongdorakpada Misi asik mari lainana JSC against the suspicious death of Linthoi haiba JSC amasemle Misi asik asengba langda langjin pothokna bagidamak judicial inquiry tawbiu ngasi gilenga kasana soidan asengba langda langjin adu pothok pirakani habagi thajaba adu JSC sina thamle karigumba pothok pida pothok labadi khongjang kya sangchilagani ana phongdorakli laikhitrabi gi manamma el isabi tebinasu misi atu gi matangda pendaba ofung kya su phongdolaki Sexual assault Customary law ki mahutta judiciary ki makhada well sathavana chungani darngam khaleng Gyananda Naurem Manipur gi sing ki manuk majinba mafam sing dasu nupi masa khakta dana tan nupa masa sing dasu namdana ikai khumnaba mangan beba sexual assault ki thawdo kaya ama leptana thorakpagi manuk chanhan dak dasu ikui kui tinga da sahi nauri bana pamasa amba sexual assault tawkibagi watok lairi haraduna Tenopal district ki Sal Welfare Committee ki member Secretary Darngam Khalingna asigumba tholoidaba thodok sing asigi waroisin purakpada customary law customary practice ta loisin ki bada victim kaya bo SIBS ka loina hingbasu yauri haina phongdorakle
ngasi malem gi mafam punamagta equalize haiba wakalon gi makada world s day pangthokna khibagum district asida su pangthokiba thorom da sarugi hakhibi member secretary ga akhanana unabada wapambasi mahna phangdorakhibani dargam khalingna makhatan hai asigamba thodok sing asida chenaba mara leiraba miyosingbo chairak laibak asigi constitution ki makhada judiciary ki oiba well haibadi logi oiba thabak sing lokhatana asigamba thodok sing asigi saitheng phanglaba nupa masa nupi masa sing ba thodok thokliba mafam sing atuda chanaribani haiba customary law customary practice da warosin prakpa yauna thodok adugi matang da police na case lawhatabadagi logi matung ina pangthokpham thokpa thabak kaya pangthoktaba yawi khodamoina asigamba thodok sing asigi matang da police na lawkhatpa case kamari leinana equising ni aiba miyosing adu yauna victim sing medical examination tawbasu yahande aduga asigamba thodok sing asigi victim oiroba sing bo sexually transmitted disease sing mai unarakta ba pung umputra ni thogi manungda section tharang lokhat pa oina bija bidak tawgada ba hidak langthak sing su tawdaba na karigumba equis sing adugi manungda HIVs positive oram ba yaram badagi victim sing adu su laina asi sandor na halak na bagi tawdok sing lai khare customary law customary practice ki matung inha asingamba thodok sing asigi while am bana loisina khibana mara leiba sing phangpham thokpa serak phangdabana sengi lam singda asingamba sexual assault ki thodok sing asi miyamna ithok thok tabadu unabani hairi customary law customary practice da atopa thodok wotok sing ki matang da loisina ba yawrabasu nopi amasung piklibi nopi masa aduga nupa masa sing da sathaba sexual assault ki thodok sing di hariba chanabi asigi matung ina while sathabagi mahota judiciary system gi makada law gi matung ina mara laibasing serak pihan bana yana sungani aire mana makata hai singi khul singda ifa ifu singi haktak dagi miyoi amadana tagana khulda natragana miyoi kanglok khara da thawdu wathok ama thorak pada khul adugi khulak pada tagana khulgi thawpu basing village authority na khulgi court lingdana well satharaga mara lairaba singda serak oina oksa sandangna jingba konghan bana jingba kaya ama sathaduna lagli hairiba sanabi asi ngasi su aduma makata na sathari Amrumda judiciary system ki makada nupi amasong piklibi nupi masa amadi nupa masa singda karigumba sexual assault ki thabak chathariba singbo thingnana ba mari lainaba law kya laire kodamoina masa ki sahi tara gani pan sudribi nupi masa singda sexual assault chatharamba thawdo ki matang da mathauta ba thabak sing lawkhanana ba protection of children from sexual offense POCSO Act 22 laire aduga nupi amasong angang singda chathaba crime singa mari lainaba case singi while khongjel yangna chathanaba gi damak manipur dasu fast track coaching power leire mara leiraba miyoi kya judiciary ki makada maramana sathagiba crime ki matungina judicial custody da sahi manga tara dagi handoraktana ponsi ki padok leigadaba action yaure customary law customary practice nadi mara leiba miyoi adu oksa sandang nadragana maduga manaba sel khara konghalaga tok pangaktani haire khulgina nadragana miyam gi oiba jail leitabarina mara leiraba miyoi adu adumak free da leigani aduga maraibak theurabi victim sing adu su khulda leigani adumoina mak harba tawdok sing asida chenaba accused orabasu natagana victim orabasu yumdagi hendoktana adumak leiba yadabanina sathok khodokpa matamda mahaponnamduna sexual assault tobi ki banupa aduga thengnabada akiba phawrangbani masana maram oraga kedawnungda victim adugi wakhal leitafam khangaloi wakhal gi anabu ohlakpasu yawribani customary law customary practice nadi marabak thirabi nupi natragana nupi masa adugi relief ningthina pibide phanganbide Maramasna customary law customary practice ka judiciary system ka ani ase susinaba yadana lairaklibani customary law customary practice ka judiciary system ka susinhansi arabadi hanadagi lairakliba customary law customary practice ki ka chengi manungda asingba thodok sing asigi victim oraba miyoi singi wakal laitan lainarba anuba cat khara phawba hapsinba mathaudari hairi mara lairaba miyoi etubo jail ta thambada tagana kolgi oiba jail lingduna thamba mathautai Hausimaki onadi khulsingda jail leitre aduga judiciary system da well sathaduna mara leire aina lagtok drebami amabo laiga ki jail tamba aibadusu oithokadaba oitre maramasna customary law customary practice da well sathabagi mahuda judiciary system gi makhada laktona logi oiba well sathara matam changlabasu changna mara leiraba mi edu charak fagan bana hena fagani aina khalli haire bausi asigi makedi ki karigi damang singi mafam singda Nabi masa nupa masa singda sexual assault ki thabak sing chatharabasu logi mating launa driba karigino haina hangkiba uhang ki paukumda mangna hai asigamba sexual assault ki thabak sing asi ahmada leital lairaba tuson mansun naba imungi nupi singdana hena thoge
मदुगिसु मदक्ता लोगी ओइबा करी करम बचराकसिंग मराल लेबसिंग द पीबा याबगे हाव यावना मखोइगी रिहेबिलिटेशन अमसोंग कंपेंसेशन सिंगबा लेंगाक्तगी लौबा याबगे हाबदुसु अयंबना खंगदे सिंगी मफमसिंगददी वाकटपम पुलिस स्टेशन नक्ना लेतबा पुलिस स्टेशन दगी किलोमीटर निफु यांखै लापनना लेबा मरम ओइखिबा न केस लौखटपिनबा पुलिस स्टेशन द चटपदा खोंगना किलोमीटर कया चटपगी मथौ ताबा यावरकबा लंबी थोंगी खुदोंग चादब मयुकनबा मसिगिसु मथक्ता पुलिसता वाकटुना लोगी ओइबा ओवेल लौनरबो होननाय हायना खंखरबदि थौदोग अदुदा सेनरिबा अकोइसिंग अदुना मखोइबो लंबी लमखांगदे हेना साथीबा थबकसिंग चथबैरकद्रा हाबगी अकीबा लेबसिंग असिसु मरुइबा मरम अमने हायरे पुनमक्सिगी मथक्ता विलेज अथॉरिटी की कस्टमरी फ्रेडेस की वांगबदा थबक तौरे हाइदुना victim सिंगदा अम्बुक वंसिनबिरकनी हाबगी अकीबसु अदुमक लाइनरे कस्टमरी प्रैक्टिस नमदना वारोइसिन पुरकले हाइना तौरंबादुसु ह्यूमन राइट्स एक्टिविस्ट सिंगना केस लौखदहन्दुना लोगी मखादा थबक लौखदहनबदा मराइबक थीरबी victim सिंगदा अमसोंग महाकी इमुंग मनुंगदा अकी अखंग नंगनबिबसु यावी हाइरे पुनमकसिना मरम ओरगा अयाम थौदोकसिंग नमदुना कस्टमरी प्रैक्टिस की मतुंगिना लोइसिनबना अयामबनी सिंगी मनों हंजिनबा मफमसिंगदसु लोना करी हाइरी करी कानबा फंगली मराल लेबसिंगबो करी गरमबा चेराक पीरी हाबगी मतंगदा अवेयरनेस सिंग मफुंग फाना फंगंदुना जुडिशियरी सिस्टम की मखादा लागदुना मराल लेबसिंग लोगी मतुंगिना चेराक फंगनबना असुंबो ओइगनी हानसु फोंगदोरके मखातरकवा अतोप पाउदा ट्रांसजेंडर सिंगना पोनिंग अंथरोइदबनी मिनिस्टर रंजन ट्रांसजेंडर हेल्थ एंड वेलनेस सेंटर सेसो अमसोंग फाटना सिंदुना ngasi वर्ल्ड एस डे 2022 फांगथोखरे थरमदुदा अथोय मिथुंगलेन ओइरिवा हेल्थ एंड फैमिली वेलफेयर मिनिस्टर डॉक्टर सापम रंजनना ट्रांसजेंडर सिंगना पोनिंग अंथदना फोंगदोखिबगा लोइनना लेंगा की मैकेडिकी ट्रांसजेंडर सिंगना मायुकनरिबा खुदोंग चा दबसिंगी मतंगदा करी तौबा याबगी हाबदु यंगचिनगने आइखरे इम्फाल ईस्ट CMO ऑफिस की मायुकनबदा इक्वलाइज हाबा वफम असदा युमफम ओरगा पांगथोखिबा थरमदुदा आथोइबा मिथुंगलेन की वारोल बिरदन मिनिस्टर रंजन मखादाना हाय ट्रांसजेंडर सिंगना ngaligai matamda thengdaramba khudong chadaba kaya adu hausikti leitre haiba yai matamamada ट्रांसजेंडर सिंगना amam athengda chatpa matamda makoiba tathi ta oina tawba amadi phubagi thabuk phawba sathanaramki adu hairiba sing adu hausikti leitre adu manamak ट्रांसजेंडर सिंगना hausuksu tongan ba lam khara da khudong chadaba adumak mayuknari khudong chadaba sing mayuknai haiduna pawning hantaba tawgano हाउसिक लेरिबा पेरियड असि ट्रांजिशन पेरियड नि तमना ट्रांसजेंडर सिगी मफम सबसाना लेरक लगनी हाउसिकसु ट्रांसजेंडर सिंगबो मियामना फिदा पिबा होनारकले अमरुमदा ट्रांसजेंडर सिंगना HIV/AIDS चेक तौबगी चांग असि यामना नेमे मरमदि मखोइना मियाम तिनबा मफमदा चंगदुना चेक तौबा मतमदा मसा मतोमदा नुवाइसिदबा फावरी अदुबा जेनिम्सता ट्रांसजेंडर सिंगी ओइना तोंगानबा खुदोंचाबा खरा फिरी हाना फोंदोखिबगा लोइनना ट्रांसजेंडर सिंगना मकोई फंगपम थोकवा राइट किया फंगदना लागलिबा असिगी मतंगदा मरी लेनबा सिंगा खनादुना अतोम मतमदा फंगलगनी हाइके ngasi थोरमदुदा जेनिम्स की मेडिकल सुपरिटेंडेंट डॉक्टर लोकेश्वर मेस की जॉइंट डायरेक्टर अभिराम मोंगजम इम्फालिस की DC खुमनथेम दाइना अमदी रीजनल डिप्यूटी डायरेक्टर एशिया CDC ब्रांड कोलोजे साकीसु मरुवेबा म्यूसिंग ओइना सरौयाखि रजिस्ट्रेशन तौदबा रिहेबिलिटेशन डी एडिक्शन सेंटर सिंग थिंजिलगनी DC थौवाल थौवाल डिस्ट्रिक्ट लेरिबा रिहेबिलिटेशन डी एडिक्शन सेंटर चलाइरिबा सिंगना अथोब मतमदा सोशल वेलफेयर डिपार्टमेंट दा रजिस्टर तौबियो डिस्ट्रिक्ट एडमिनिस्ट्रेशन थौवाल अमसुंग सोशल वेलफेयर डिपार्टमेंट पुन्ना यंगसिन खोंगसा चटपदा रजिस्ट्रेशन तौरमदबा सेंटर सिंग थिंजिनबगी थबक हौरगनी हाइना DC थौवाल आनथेम सुभाषना फोंदोखरे ब्रेक थ्रू मिशन इंडिया खोंगजोम संगाई खोंगी तरेसुबा एनिवर्सरी कम थैंक्स गिविंग सर्विस की दौरमदा अथोइबा मिथुंग ओइना सरुक्याखिबा डिप्यूटी कमिश्नर थौवाल आनथेम सुभाषना हाय मतममदा स्टेट असिदा रिहेबिलिटेशन सेंटर सिंग हांगबदा स्टेट की ओइबा तोंगानबा पॉलिसी लेरमदबना तोंगानबा सेंटर सिंगदा मिसिमिना यावना पामदबा थौदोकया थोपगी पाउ लैखरे अदो भाउजिकति सेंटर सिंग असि हांगनबगिदमक्ता सोशल वेलफेयर डिपार्टमेंट तोंगानबा क्राइटेरिया क्या थमदुना अनोबा पॉलिसी अमा सेमखरे लोकल लैंग्वेज ट्रेनिंग प्रोग्राम से मिनिस्टर ना हाउदोखरे स्टेट असिदा लेरिबा BJP की लेंगाकसिना जाति क्या ना खुंदारिबा लमदमसिदा तोंगान लोकल लैंग्वेज सिंग अमगा अमगा खंगनादुना अपनबगी पांगलदु सागतपा ngamnadaba pandamda ahanboina tha ani chumna sathagadaba local language training program ama konung mabangda Manipur State Film Development Society da haudokre haudokbagi thoramatuda atoiba mitung oina saruk yakhiba Chief Minister Nongtoma Beren Singh na haikibada local language learning program asi marwena jati kya na khundariba
state asida amaka pau faunaba ngamnaba amadi apunbagi pangal adu sagatpa ngamnanaba ngasidagi tha ani chupna training asida chathagadabani training asida lol kayagi resource person jauna punnam yoi chani marfu romna sarugari lainga gasigi pandamdi punna hingminaba punna sakot minaba haibadugi pandamda lainga gasina jati khudingmak pau faunaba ngamnanaba ahanba khongthang asi lawhatpani matamgi matungina lainga ki makata tonga ba department sing delairiba ahangba pammen silakpada local language jamna khangba candidate singda hena khodong chaba piragani haige tharomadu education minister TS Basanta Kumar Singh yauna atai official sing su sarugya ke SDDCM na human jen sem gre kumbi kendragi MLA Prem Chandra da memorandum pesin gre Maidai Midebo Selo Tribe list da sangadavani haina dabi tauraduna SDDCM na sangsilakba khongjangi ngasi makha tarakpa waina Mongsangai boroi makhong mai lambi paringda mayamna human jen sem duna kholau kya lauduna khongjang changsin gre ngasi jamlabam yamna midai maitebu SD list da salhallo state lenghana recommendation lauraga center da thagadavani haiba kholau sing lauke Matungda ko bi kendragi MLA Sanasam Prem Chandra gi Mongsangai mayai lekai da laiba yumda thomjin baga loinana memorandum ama pisin gre memorandum pisin ba asiga mari leina kombi kendragi MLA Sanasam Prem Chandra na hai iramda manipur da khunda minari ba punamak aikoi amatani SDDCM gi khongjangasi hakna support dawi matam khara lamangna rubasu aujiti mamangai matam gi phibum anjalakna balorok khongthang ba thaka chari lamdamase aikoi punamakini lamdamasida khunda minari ba khudemana dimanasi aikoi isagini anasu khanpam thogi ngasi gi khongjang asida SDDCM gi thawmi sing Sun Club Mongsangai gi thawmi sing amadi worker union gi volunteer sing su sarugya ki maming leiraba khoiramban kaithel ki fake encounter case ke hearing chathawa hokre hauki be sahi lisingani mapan gi July 19 da thokiba leibak wathok oikiba khoiramban kaithel gi fake encounter case ki hearing ngasidagi session judge Impal East RK Memchagi court da final hearing chataba hokre makata ba hearing tha asigi kungamatoi da chathanaba matam leukre koiramban kaithel gi meeting ba marakta mirolibi Impal West gi lamsangdagi thokjom Ravina amsong khurai dagi songkham sanjit anibo police commando na fake encounter da hatki pathodo kamari leinana court gi order matungina CBI na mihat asiga mari leinana chatharakiba investigation charge sheet file tawrakraba matung ngasi session judge Impal East Memsagi court final hearing adu sathaba hokibani trial asiga mari leinana CBI na thawdok asigi asengba du pothokna bagidamakta prosecution witness 117 gi jaban lauke hanadi CBI gi maikidagi case asiga mari leinana prosecution witness chani yangai gani thogi statement collection tawgani hana court khangalakibani case asida chenariba matamadu da city police station da OC oiramba monan head constable herojit tharaga punba 21% mapan gi batakda court asimakta da equizing cross examination sing chathaba loikre case asigi makhataba final hearing tha asigi kungamathoida chathanaba kona matam leble haina lauthoge makatarakwa atopa pauda Reserve Bank of India na mafam marida e-Rufi launch tawgre Reserve Bank of India na ngasi pilot project amoina digital Rufi natragana e-Rufi India gi city marida launch tawgre State Bank of India ICICI Yes Bank amasung DFC First Bank khusamnaduna Mumbai New Delhi Bengaluru amasung Bhubaneswar da e-Rufi launch tawkibane RBI gi matungina ahanba pilot project asina close user group CUG kangrupta leiba miyoi singkhangtaba consent gani madugi manungda akhanaba customer amasung margin sing yaugani digital token oina ariba e-Rufi sing ado legal tender tawbagi khudong saba peragane hauzik si amasung lufa selrek oina sanariba demoni Sansing asiga chapmanana e-Rufi sing adu issue tawbane SC/OVC gi pre-matric scholarship kaktatkibagi mayukta Congress na criticize tawre Congress ki President Malik Arjun Kharge na Prime Minister Narendra Modi da minority student sing bo class 1 dagi 8 fawagi oina piva scholarship kaktatkraba matung tarakpada lairapam mahiroi singi senpham kakthalaga kari kanabagi angkre and official report amagi matungina phangdokle Lepak puput namita government minority community singi mahiroi sing class 9 dagi 10 fawagi pre-matric scholarship people limited ohan khrabani masi marwaina mahiroi punama class 8 fawadi right to education ek compulsory education da cover dawi aibane masi gi mamang da pre-matric scholarship asina class 1 dagi 8 fawada education people da cover dawi
लोइना माइनॉरिटी कम्युनिटी ओरिबा एससी अमदी एसटी की माइरोइसिंग दसु क्लास 9 दगी 10 फाउदा प्री मैट्रिक स्कॉलरशिप स्कीम की मखादा फुल बेसिस दा कवर तौरिबने प्राइम मिनिस्टर नरेंद्र मोदी की गवर्नमेंट असिना एससी एसटी ओबीसी अमदी माइनॉरिटी माइरोइसिंग क्लास 1 दगी 8 फाउदा की ओइबा प्री मैट्रिक स्कॉलरशिप पीबदा अथिंग बथम खरबने करीबरम की दमकता लाइरब माइरोइसिंग द पीरिबा स्कॉलरशिप असी कगलिबनो लाइरब माइरोइसिंग द पीरिबा स्कॉलरशिप की सेंफम असी कथलगा ना की गवर्नमेंट असिना सेल क्या यामना तानबा अमदी सेप तौब ngमगदौरिबनो हापगी वहांसु मालिक खारगेन हांगे इंडिया गवर्नमेंट की मैकेदगी राइट टू एजुकेशन आरटी एक्ट 29 की मखादा पालिबा असी की मतुंग इनादी गवर्नमेंट लौरिबा वारिबसी मरम चाइ हन नोटिस पीखरे राइट टू एजुकेशन एक्ट लिसिंग अनि माफन की मखादा गवर्नमेंट क्लास 1 दगी 8 फावदी लेमनाबदी कंपलसरी एलिमेंट एजुकेशन पीरे क्लास 9 अमदी 10 द तमलिबा माइरोइसिंग असी मिनिस्ट्री ऑफ सोशल एंड एम्पावरमेंट एंड मिनिस्ट्री ऑफ ट्राइबल अफेयर्स की प्री मैट्रिक स्कॉलरशिप स्कीम की मखादा कवर तौरिबने लिसिंग अनि कुनगनिथोय कुलुमदोइदा प्री मैट्रिक स्कॉलरशिप की स्कीम मसिदा मिनिस्ट्री ऑफ माइनॉरिटी न क्लास 9 10 असी कवर तौरिबने हाइरे नागालैंड की चीफ मिनिस्टर न अथुब मतमदा वरोई पुरकबगी आशा तौरे ngasi नागालैंड की उम्फुरक सुबा स्टेट्यूट डे की थौरम पांगथोखिबा लोइनना अथुब मतमदा नागा पॉलिटिकल इशू की वरोसिन पुरकना नागा पॉलिटिकल ग्रुप सिंह इंडिया गवर्नमेंट अमसुंग स्टेक होल्डर सिंह हेना कन्ना होनहानिंगबगी अपाम्बा नागालैंड की चीफ मिनिस्टर नाइफियर योना फोंदोखरे स्टेट्यूट डे की थौरम द मियामदा वांगांगबदा चीफ मिनिस्टर ना हाई आइखोइना नागा पॉलिटिकल इशू निंगसिंगदबनी वरोई पुरकपा ngaiduna leire नागालैंड स्टेट्यूट फंगद्रिगाई की ममांगदा नागा पॉलिटिकल इशू लेरक्लबनी अमदी मिरोल क्याना मासेगी वरोई अमा पुरकनब होनदुना लाखिबनी आइबो वाफम हांगना थमगे हौखिबा सही सिंह खुमांग यामना चौसिले आइबो वाफम थमलादुना अखोय खुदिमक वरोई अमदी आशा तौरी थेंगथब तौदना वरोई पुरकनब वरी सानरिबा ग्रुप सिंह अमसुंग स्टेक होल्डर पुनमंगना हेना कन्ना होनाबियु हाइना आयहकना अपील तौरी आइना नाफियर योना फोंदोके मतम सांगना इंसर्जेंसी की प्रॉब्लम लेरकबा अमदी वरोइसिन लेटब पॉलिटिकल की इशू नंबर ओदुना नागालैंड मतम सांगना अवाबा फिबमदा लेरकी आइबो वाफम थमलादुना चीफ मिनिस्टर ना हाई एडमिनिस्ट्रेशन पुलिस अमसुंग सिक्योरिटी एजेंसी पुनमंगना होनबदगी शांति की फिबम दी हंजिलगले पुलिस स्टेशन तरा मंगाना कोनबा मफम सिंगदा अपासबा लौथोखरबा मतुंगदा मफम पुनमतगी लौथोकनाबगी होनबगी दायित्व गवर्नमेंट लौतुना थबक तौरी हन पल्लदुना स्टेट की फिबम फगलकपदगी सेंटर अपासबा चनहंदबा मफम पाक्थोक चाउथोहलकलगनी हाबगी थाजबा लई आइगे अरोइबदा कंटेंट सिंग असिकी मरकुइबा पाउ खरा असिबा पाउदम जरिबा मणिपुर लोकल न्यूज यूट्यूब चैनल असिदगी यंगबेरिबा पुनमक पथागजरी चैनल असिना तमदा कानारबदी सब्सक्राइब तौबीद्रिबसिना सब्सक्राइब तौबीरम लोइनना लाइक एंड शेयर तौबसु काबिगनु पुनमकपो अमुक हन्ना थागजरी।